mayam ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯁꯥꯔꯦ ꯁꯤꯗ ꯌꯥꯝ ꯁꯥꯔꯦ ꯃꯌꯥꯝ ꯑꯩꯅ ꯃꯌꯥꯝꯗ ꯍꯥꯏꯖꯅꯤꯡꯕ ꯑꯃ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯁꯦ ꯈꯤꯇꯪ ꯁꯣꯜꯂꯛꯄ ꯉꯝꯃꯛꯇꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯑꯅꯥꯕꯁꯤꯅ ꯁꯣꯜꯂꯤꯁꯤ ꯌꯨꯝꯗ ꯁꯨꯝ ꯑꯍꯜ ꯂꯃꯟꯁꯤꯡ ꯁꯨꯝ ꯐꯝꯃꯒ ꯂꯩꯕ ꯑꯍꯜ ꯑꯣꯏꯁꯜꯂꯛꯄꯒꯤ ꯆꯥꯗꯕꯅꯤ ꯊꯛꯇꯕꯅꯤ ꯂꯥꯏꯊꯣꯛꯑꯒ ꯊꯝꯕꯤꯒꯅꯨꯀꯣ ꯍꯥꯏꯕꯗꯤ ꯃꯣꯏꯅ ꯆꯥꯗ꯭ꯔꯤꯗꯨꯒꯤ ꯃꯔꯝꯁꯨ ꯂꯩꯌꯦꯕ ꯆꯥꯅꯤꯡꯗꯕ ꯈꯛꯀꯤ ꯋꯥ ꯅꯠꯇꯦꯕ ꯑꯩꯈꯣꯏꯒꯤ ꯏꯁꯥꯒꯤ ꯕꯣꯗꯤꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯣꯗꯤꯌꯝ ꯍꯥꯏꯕ ꯊꯨꯝꯒꯤ ꯁꯔꯨꯛ ꯑꯃ ꯂꯩꯕ ꯄ꯭ꯔꯣꯇꯤꯟ ꯄꯣꯇꯥꯁꯤꯌꯝ ꯊꯨꯝꯒꯤ ꯁꯔꯨꯛꯁꯤꯅ ꯏꯁꯥꯗꯒꯤ ꯅꯦꯝꯈ꯭ꯔꯒꯗꯤ ꯃꯥꯒꯤ ꯅꯣꯔꯃꯦꯜ ꯚꯦꯂꯨꯁꯤ 135ꯇꯩꯅ 145 ꯑꯣꯏꯅꯦꯕꯀꯣ ꯑꯗꯣ ꯃꯥꯒꯤ ꯅꯣꯔꯃꯦꯜ ꯚꯦꯂꯨꯁꯤꯗꯒꯤ ꯍꯦꯟꯅ ꯅꯦꯝꯊꯈ꯭ꯔꯕ ꯍꯥꯏꯗꯤ 120 ꯂꯥꯛꯑꯕ ꯗꯦꯟ ꯑꯩꯈꯣꯏꯒꯤ 122 23 ꯂꯥꯛꯑꯕ ꯀꯣ ꯑꯗꯨꯗꯤ ꯃꯥ ꯑꯕꯅꯣꯔꯃꯦꯜ ꯇꯥꯔꯦ ꯑꯗꯩ ꯑꯕꯅꯣꯔꯃꯦꯜ ꯑꯣꯏꯔꯒꯗꯤ ꯄꯦꯁꯦꯟꯗꯨ ꯁꯨꯝ ꯇꯨꯝꯅꯤꯡꯗꯅ ꯂꯩꯅꯤꯡꯉꯛꯀꯅꯤ ꯍꯧꯒꯠꯂ ꯆꯠꯅꯤꯡꯉꯣꯏ ꯃꯁꯥ ꯇꯜꯂꯛꯀꯅꯤ ꯁꯣꯟꯊꯔꯛꯀꯅꯤ ꯑꯗꯣ ꯑꯩꯈꯣꯏꯅꯗꯤ ꯈꯜꯂꯦ ꯑꯍꯜ ꯑꯣꯏꯁꯜꯂꯛꯄꯒꯤ ꯁꯣꯜꯂꯤꯕꯅꯤ ꯈꯣꯠꯂꯤꯕꯅꯤꯅ ꯈꯟꯗꯣꯏꯀꯣ ꯑꯗꯨ ꯈꯟꯕ ꯐꯠꯇꯦ ꯃꯇꯝ ꯑꯍꯜ ꯂꯃꯟ ꯍꯥꯏ ꯁꯣꯟꯊꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯏꯃꯥꯁꯤꯡꯁꯤ ꯏꯄꯥꯁꯤꯡꯁꯤꯀꯣ ꯑꯩꯈꯣꯏꯅ ꯁꯣꯗꯤꯌꯝ ꯄꯣꯇꯥꯁꯤꯌꯝ ꯅꯠꯇ꯭ꯔꯒ ꯅꯣꯏ ꯗꯣꯛꯇꯔ ꯗꯤꯁꯀꯁꯟ ꯇꯧꯕꯤꯔꯣ ꯇꯥꯟꯅꯕꯤꯔꯣ ꯏꯃꯥ ꯁꯣꯜꯂꯤꯁꯤ ꯀꯩꯒꯤꯅꯣ ꯈꯣꯠꯀꯤꯅꯣ ꯀꯣ ꯗꯣꯛꯇꯔ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯍꯥꯟꯅ ꯇꯦꯁ ꯇꯧꯍꯜꯂꯛꯀꯅꯤ ꯌꯦꯡꯉꯛꯀꯅꯤꯀꯣ ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯗꯣꯛꯇꯔꯁꯦ ꯍꯥꯏꯔꯒꯗꯤꯀꯣ ꯁꯣꯗꯤꯌꯝ ꯄꯣꯇꯥꯁꯤꯌꯝ ꯑꯗꯒꯤ ꯄ꯭ꯔꯣꯇꯤन ꯀꯣ ꯂꯣꯏ ꯇꯦꯁ ꯇꯧꯔ ꯌꯦꯡꯍꯜꯂꯛꯀꯅꯤ ꯑꯗꯨꯒꯤ ꯑꯦꯀꯣꯔꯗꯤꯡ ꯌꯦꯡꯉ ꯃꯇꯨꯡ ꯈꯪꯕ ꯉꯝꯅꯤ ꯄꯦꯁꯦꯟꯅ ꯁꯣꯟꯊꯔꯤꯁꯦ ꯀꯩꯒꯤꯅꯣ ꯑꯍꯜ ꯑꯣꯏꯔꯛꯄꯒꯤ ꯁꯣꯜꯂꯛꯏꯅꯤ ꯆꯥꯗꯕꯒꯤ ꯊꯛꯇꯕꯒꯤ ꯁꯣꯜꯂꯛꯏꯅꯤ ꯍꯥꯏꯗꯅ ꯏꯃꯥ ꯏꯄꯥꯁꯦ ꯍꯣꯡꯗꯣꯛꯄꯤꯒꯅꯨ ꯀꯣ ꯈꯪꯉꯕ ꯑꯗꯨꯅ ꯏꯃꯥ ꯏꯄꯥ ꯈꯛꯀꯤ ꯋꯥ ꯅꯠꯇꯦ ꯅꯍꯥ ꯑꯣꯏꯕ ꯑꯩꯈꯣꯏꯕꯛꯇ ꯌꯥꯝ ꯆꯥꯅꯤꯡꯉꯛꯇꯕ ꯌꯥꯝꯅ ꯅꯨꯃꯤꯠꯆꯨꯞꯄ ꯇꯨꯝꯅꯤꯡꯗꯅ ꯇꯟꯕꯒꯤ ꯇꯨꯝꯅꯤꯡꯕꯗꯣ ꯃꯈꯜ ꯑꯃꯅꯤꯀꯣ ꯇꯟꯕꯒꯤ ꯇꯨꯝꯅꯤꯡꯕꯗꯨꯅ ꯃꯈꯜ ꯑꯃꯅꯤ ꯍꯛꯆꯥꯡꯗ ꯉꯝꯃꯛꯇꯕ ꯃꯇꯝꯗ ꯏꯁꯥꯗ ꯌꯥꯝ ꯍꯩꯅꯤꯡꯗꯕ ꯏꯁꯥꯗ ꯁꯣꯟꯊꯕ ꯆꯔꯥ ꯆꯠꯇꯅꯕ ꯑꯗꯒꯤ ꯁꯣꯗ ꯍꯣꯜꯂꯒꯁꯨ ꯋꯥꯔꯤ ꯇꯧꯕ ꯂꯩꯗꯅꯀꯣ ꯑꯗꯨ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕ ꯀꯩꯅꯣꯁꯤ ꯇꯦꯁꯁꯤ ꯇꯧꯊꯣꯛ ꯃꯇꯝꯗ ꯈꯪꯕ ꯉꯝꯅꯦꯕ ꯏꯁꯥꯒꯤ ꯕꯣꯗꯤꯁꯤꯗ ꯆꯥꯔꯤꯕ ꯄꯣꯠꯁꯤꯅ ꯏꯁꯥꯒꯤ ꯄꯣꯠ ꯏꯁꯥꯗ ꯆꯥꯅꯕ ꯄꯣꯠ ꯏꯁꯥ ꯆꯥꯕꯤꯒꯗꯧꯕ ꯍꯥꯏꯕꯗꯤ ꯊꯨꯝꯒꯤ ꯁꯔꯨꯛ ꯌꯥꯝ ꯍꯦꯜꯂꯒꯁꯨ ꯐꯠꯇꯦ ꯀꯣ ꯊꯨꯝꯒꯤ ꯁꯔꯨꯛ ꯌꯥꯝꯅ ꯋꯥꯠꯂꯒꯁꯨ ꯄꯦꯁꯦꯟꯒꯤ ꯍꯛꯆꯥꯡ ꯑꯩꯈꯣꯏꯒꯤ ꯏꯁꯥꯗ ꯁꯣꯛꯂꯛꯀꯅꯤ ꯆꯤꯅꯤꯒꯤ ꯁꯔꯨꯛ ꯌꯥꯝꯅ ꯍꯦꯜꯂꯒꯁꯨ ꯍꯛꯆꯥꯡꯗ ꯐꯠꯇꯦ ꯆꯤꯅꯤꯒꯤ ꯁꯔꯨꯛ ꯌꯥꯝꯅ ꯋꯥꯠꯂꯒꯁꯨ ꯍꯛꯆꯥꯡꯁꯦ ꯐꯠꯇꯦ ꯑꯗꯨꯒꯤ ꯂꯤꯃꯤꯠꯇ ꯀꯝꯕꯥꯏꯟ ꯇꯧ ꯑꯩꯈꯣꯏ ꯆꯥꯒꯗꯕ ꯊꯛꯀꯗꯕ ꯉꯥꯛꯇꯅꯦ ꯑꯍꯜ ꯑꯣꯏꯔꯛꯄꯁꯤꯡꯁꯦ ꯑꯌꯥꯝꯕ ꯁꯤ ꯂꯣꯏꯅ ꯁꯣꯗꯤꯌꯝ ꯄꯣꯇꯥꯁꯤꯌꯝ ꯄ꯭ꯔꯣꯇꯤꯟꯁꯦ ꯂꯣ ꯑꯣꯏꯔꯛꯀꯅꯦꯕ ꯃꯌꯥꯝꯀꯣ ꯑꯩꯅ ꯃꯌꯥꯝꯗ ꯍꯥꯏꯖꯅꯤꯡꯉꯤꯁꯦ ꯀꯩꯅꯣꯀꯣ ꯃꯌꯥꯝꯀꯣ ꯑꯗꯨꯅ ꯏꯃꯨꯡꯗ ꯌꯨꯝꯗ ꯂꯩꯕ ꯑꯍꯜ ꯂꯃꯟꯁꯤꯡꯁꯤ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯐꯃꯨꯡꯒꯤ ꯍꯤꯞꯇ ꯂꯩꯕ ꯆꯠꯊꯣꯛꯅꯤꯡꯉꯛꯇꯕ ꯍꯥꯟꯅ ꯌꯥꯝꯅ ꯆꯠꯇꯅ ꯀꯣꯏꯗꯅ ꯈꯣꯠꯇꯅ ꯐꯝꯗ ꯈꯣꯠꯇ ꯂꯩꯕ ꯑꯍꯟꯗꯨꯅ ꯏꯃꯨꯡꯗꯒꯤ ꯃꯄꯥꯟ ꯊꯣꯛꯅꯤꯡꯉꯛꯇ꯭ꯔꯕ ꯆꯠꯅꯤꯡꯉꯛꯇ꯭ꯔꯕ ꯐꯝꯅꯤꯡꯉꯛꯇ꯭ꯔꯕ ꯍꯥꯏꯕꯁꯦ ꯃꯁꯥꯗꯨ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯕꯅꯦꯕ ꯆꯥꯛ ꯆꯥꯔꯤ ꯍꯥꯏꯅ ꯍꯨꯟꯗꯣꯛꯄꯤ ꯆꯥꯛ ꯆꯥꯔꯤ ꯆꯥꯛ ꯐꯝꯃꯒ ꯆꯥꯛ ꯆꯥꯔꯤ ꯀꯜꯂꯤ ꯍꯥꯏꯅ ꯂꯥꯏꯊꯣꯛꯄ ꯐꯠꯇꯦꯀೋ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯀꯩꯅꯣ ꯍꯥꯏꯅ ꯇꯥꯟꯅꯕꯤꯒꯗꯕꯀꯣ ꯑꯩꯈꯣꯏ ꯗꯣꯛꯇꯔ ꯇꯥꯟꯅꯕꯤꯒꯗꯕ ꯌꯦꯡꯕꯤꯒꯗꯕ ꯀꯣ ꯌꯦꯡꯕ ꯃꯇꯝꯗ ꯁꯣꯏ ꯗꯣꯛꯇꯔ ꯑꯦꯗꯚꯥꯏꯁ ꯄꯤꯔꯛꯀꯅꯤ ꯏꯂꯦꯛꯇ꯭ꯔꯣꯂꯥꯏꯠ ꯇꯦꯁ ꯇꯧ ꯏꯂꯦꯛꯇ꯭ꯔꯣꯂꯥꯏꯠ ꯁꯣꯗꯤꯌꯝ ꯄꯣꯇꯥꯁꯤꯌꯝ ꯀꯦꯜꯁꯤꯌꯝ ꯀꯣ ꯏꯂꯦꯛꯇ꯭ꯔꯣꯂꯥꯏꯠ ꯇꯦꯁ ꯇꯧ ꯇꯣꯇꯦꯜ ꯄ꯭ꯔꯣꯇꯤꯟ ꯇꯦꯁ ꯇꯧ ꯑꯜꯕꯨꯃꯤꯟ ꯇꯦꯁ ꯇꯧ ꯍꯥꯏꯔꯛꯀꯅꯤ ꯃꯌꯥꯝ ꯑꯃ ꯂꯤꯔꯛꯀꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯑꯗꯨ ꯇꯦꯁ ꯇꯧ ꯃꯇꯨꯡ ꯑꯗꯨꯒꯤ ꯔꯤꯄꯣꯔꯠꯇꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯤꯗꯥꯛ ꯊꯥꯔꯀꯥꯟꯗ ꯑꯍꯟꯗꯣ ꯀꯟꯈꯠꯂꯛꯀꯗꯕꯅꯤ ꯅꯍꯥ ꯑꯩꯈꯣꯏꯅ ꯈꯤꯡ ꯂꯥꯎꯒꯗꯤ ꯃꯣꯏ ꯆꯠꯂꯣꯏꯀꯣ ꯃꯤ ꯑꯃꯒꯤ ꯍꯤꯡꯕꯒꯤ ꯃꯤꯒꯤ ꯆꯥꯡꯒꯤ ꯂꯤꯃꯤꯠꯇꯣ ꯑꯗꯨꯗꯤ ꯂꯥꯛꯀꯅꯦꯕ ꯑꯗꯨꯃꯥꯏꯅ ꯁꯝꯅ ꯑꯦꯛꯖꯥꯝꯄꯜ ꯑꯣꯏꯅ ꯑꯩꯒꯤ ꯏꯃꯥꯗꯣ ꯌꯥꯝꯅ ꯁꯣꯜꯂꯦꯀꯣ ꯃꯥ 85+ ꯑꯣꯏꯔꯦ ꯑꯗꯣ ꯃꯥ ꯃꯁꯥꯒꯤ ꯋꯥꯔꯤ ꯁꯨꯝ ꯑꯩꯗꯤ ꯑꯗꯨꯝ ꯅꯨꯡꯗꯥꯡ ꯄꯨꯡ 10 ꯇꯥꯔꯗꯤ ꯏꯃꯥꯒꯤ ꯋꯥꯔꯤ ꯑꯗꯨꯝ ꯁꯥꯟꯅꯩꯀꯣ ꯇꯧꯍꯧꯗ꯭ꯔꯒꯗꯤ ꯍꯧꯖꯤꯛꯇꯤ ꯈꯤꯇꯪ ꯊꯦꯡꯅ ꯇꯧꯕ ꯅꯍꯥꯟꯋꯥꯏꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯍꯧꯖꯤꯛ ꯈꯤꯇꯪ ꯊꯦꯡꯅ ꯇꯧꯕꯅꯤ ꯃꯥ ꯁꯥꯎꯔꯦ ꯃꯁꯥꯗꯣ ꯋꯥꯔꯕꯅꯤꯅꯀꯣ ꯁꯨꯝ ꯑꯩ ꯅꯨꯡꯉꯥꯏꯇꯩꯁꯨ ꯏꯃꯥꯒꯤ ꯁꯣꯗꯤꯌꯝ ꯄꯣꯇꯥꯁꯤꯌꯝ ꯇꯦꯁ ꯇꯧꯊꯣꯛꯄꯤꯔꯦ ꯌꯦꯡꯉꯦ ꯁꯣꯗꯤꯌꯝ ꯂꯣ ꯑꯣꯏꯔꯝꯃꯦ 190 129 ꯑꯣꯏ ꯂꯩꯔꯝꯃꯦ ꯂꯣ ꯑꯣꯏꯔꯝꯃে ꯄ꯭ꯔꯣꯇꯤꯟ 6 ꯑꯣꯏꯔꯝꯃꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄ꯭ꯔꯣꯇꯤꯟꯁꯨ ꯅꯦꯝꯊꯔꯝꯃꯦ ꯑꯗꯨꯅ ꯇꯥꯛꯄꯗꯤ ꯑꯩꯒꯤ ꯏꯃꯥꯒꯤ ꯃꯁꯥꯁꯤꯗ ꯊꯨꯝꯒꯤ ꯁꯔꯨꯛ ꯋꯥꯠꯂꯦ ꯅꯝꯕꯔ 2 ꯄꯣꯏꯟ ꯄ꯭ꯔꯣꯇꯤꯟꯒꯤ ꯁꯔꯨꯛ ꯋꯥꯠꯂꯦ ꯀꯣ ꯑꯗꯨ ꯇꯥꯔꯗꯤ ꯄ꯭ꯔꯣꯇꯤꯟ ꯁꯔꯨꯛꯇꯣ ꯋꯥꯠꯂꯤꯕ ꯄꯣꯠꯇꯣ ꯑꯩꯈꯣꯏꯅ ꯃꯦꯟꯈꯠꯄꯤꯒꯗꯕꯅꯦꯕ ꯊꯨꯝꯒꯤ ꯁꯔꯨꯛ ꯋꯥꯠ ꯊꯨꯝꯗꯣ ꯃꯦꯟꯈꯠꯄꯤꯒꯗꯕꯅꯦꯕ ꯄꯨꯝꯅꯃꯛꯇꯣ ꯃꯦꯟꯈꯠꯂ ꯃꯇꯨꯡꯗ ꯍꯥꯟꯅꯒꯨꯝꯅ ꯃꯥ ꯍꯩꯅꯤꯡꯉꯛꯀꯅꯤ ꯍꯥꯏꯕꯗꯤ ꯑꯁ꯭ꯋꯥꯏꯗ ꯊꯣꯛꯑꯁꯨ ꯐꯝꯅꯤꯡꯉꯛꯀꯅꯤ ꯑꯗꯒꯤ ꯋꯥ ꯉꯥꯡꯅꯤꯡꯉꯛꯀꯅꯤ ꯋꯥ ꯉꯥꯡꯕꯃꯛꯇ ꯃꯁꯥꯗꯣ ꯋꯥꯔꯦꯕ ꯌꯥꯝ ꯋꯥꯔꯦꯕ ꯍꯥꯏꯗꯤ ꯄꯦꯁꯦꯟ ꯗ꯭ꯔꯥꯎꯖꯤ ꯑꯣꯏꯔꯛꯄ ꯍꯥꯏꯇꯥꯔꯦ ꯔꯦꯁꯂꯦꯁ ꯗ꯭ꯔꯥꯎꯖꯤ ꯑꯣꯏꯔꯛꯄ ꯍꯥꯏꯇꯥꯔꯦ ꯄꯦꯁꯦꯟꯗꯣ ꯊꯨꯝꯒꯤ ꯁꯔꯨꯛꯇꯣ ꯌꯥꯎꯗ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯍ꯭ꯌꯨꯃꯦꯟ ꯕꯣꯗꯤꯒ ꯑꯩꯈꯣꯏ ꯕꯣꯗꯤꯁꯦ ꯊꯨꯝ ꯗꯔꯀꯥꯔ ꯑꯣꯏ ꯆꯤꯅꯤ ꯗꯔꯀꯥꯔ ꯑꯣꯏ ꯍꯦꯟꯕꯗꯤ ꯌꯥꯗꯦꯀꯣ ꯌꯥꯝ ꯍꯦꯟꯕ ꯌꯥꯗꯦꯀꯣ ꯃꯥꯒꯤ ꯂꯤꯃꯤꯠ ꯑꯃ ꯂꯩꯌꯦꯕꯀꯣ ꯗꯔꯀꯥꯔ ꯑꯣꯏ ꯄꯨꯝꯅꯃꯛꯁꯦ ꯄꯨꯟꯁꯤꯜꯂꯒ ꯑꯩꯒꯤ ꯕꯣꯗꯤ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏꯕꯒꯤ ꯕꯣꯗꯤ ꯁꯦꯝꯃꯩꯅꯦꯕ ꯈꯪꯉꯕ
ꯐꯖꯔꯤꯕ ꯃꯥꯏꯊꯣꯡꯁꯦ ꯍꯥꯏꯔꯤꯕ ꯄꯣꯠꯁꯦ ꯋꯥꯠꯂꯛꯄ ꯃꯇꯝꯗ ꯐꯖꯔꯤꯕ ꯃꯥꯏꯊꯣꯡꯁꯦ ꯂꯣꯏꯅ ꯃꯥꯡꯉꯛꯀꯅꯤ ꯂꯣꯏꯅ ꯃꯥꯡꯉꯛꯀꯅꯤ ꯑꯗꯣ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯦ ꯃꯌꯥꯝ ꯇꯣꯏꯅ ꯀꯣ ꯑꯩꯈꯣꯏꯒꯤ ꯂꯩꯇꯕꯅꯁꯨ ꯑꯅꯝꯕꯅꯤ ꯑꯩꯈꯣꯏꯁꯦ ꯊꯥꯒꯤ ꯕꯣꯗꯤ ꯆꯦꯛꯑꯞ ꯇꯧꯕꯤꯕꯁꯦ ꯌꯥꯝ ꯗꯔꯀꯥꯔ ꯑꯣꯏꯀꯣ ꯃꯌꯥꯝ ꯀꯣ ꯅꯍꯥ ꯑꯣꯏꯕ ꯑꯩꯈꯣꯏ ꯑꯍꯟ ꯑꯣꯏꯕ ꯑꯩꯈꯣꯏ ꯑꯗꯣ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯁꯤ ꯄꯥꯛꯅ ꯇꯧꯅꯗꯦ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛ ꯍꯥꯟꯅꯗꯤ ꯐꯅꯌꯥꯝ ꯇꯧꯅꯔꯦ ꯍꯥꯏꯕꯗꯤ ꯆꯥꯎꯈꯠꯂꯕ ꯃꯇꯨꯡꯗ ꯃꯅꯤꯄꯨꯔꯗ ꯃꯁꯥ ꯁꯣꯏꯗꯤ ꯀꯩꯅꯣꯝ ꯄꯤꯖꯧ ꯑꯗꯨꯗꯨ ꯑꯗꯨꯝ ꯍꯥꯏꯅꯩꯀꯣ ꯍꯧꯖꯤꯛ ꯃꯇꯝꯗꯗꯤ ꯆꯥꯔꯤꯕ ꯆꯤꯟꯖꯥꯛꯁꯤꯅ ꯆꯥꯔꯤꯕ ꯆꯤꯟꯖꯥꯛꯁꯤ ꯑꯗꯨꯛꯀꯤ ꯍꯥꯔ ꯍꯥꯞꯄ ꯀꯦꯃꯤꯀꯦꯜ ꯍꯥꯞꯄ ꯄꯣꯠ ꯉꯥꯛꯇ ꯑꯣꯏꯔꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏꯕꯒꯤ ꯕꯣꯗꯤꯁꯦ ꯃꯣꯏꯅ ꯉꯝꯅ ꯆꯠꯍꯟꯈꯔꯦꯕ ꯃꯣꯏꯅ ꯉꯝꯅ ꯆꯠꯍꯟꯈꯔꯦꯕ ꯑꯗꯒꯤ ꯏꯝꯃꯨꯅꯤꯇꯤ ꯋꯥꯠꯄ ꯌꯥꯗꯦ ꯑꯍꯜ ꯑꯣꯏꯔꯛꯄ ꯍꯥꯏꯕꯁꯤ ꯏꯝꯃꯨꯅꯤꯇꯤ ꯑꯗꯨꯝ ꯁꯣꯟꯊꯗꯣꯔꯕꯅꯤ ꯃꯌꯥꯝ ꯀꯣ ꯏꯝꯃꯨꯅꯤꯇꯤ ꯁꯣꯟꯊꯗꯣꯔꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯑꯍꯜ ꯑꯣꯏꯕꯁꯦ ꯑꯌꯥꯝꯕ ꯃꯇꯝꯗ ꯆꯅꯥꯒꯨꯝꯕꯁꯦ ꯄꯥꯎꯗꯔ ꯁꯦꯝꯃꯒ ꯄꯤꯊꯛꯄꯤꯕ ꯄꯤꯖꯕꯤꯕ ꯀꯣ ꯑꯗꯨꯗꯤ ꯃꯥ ꯄ꯭ꯔꯣꯇꯤꯟꯒꯤ ꯁꯔꯨꯛ ꯋꯥꯠꯂꯣꯏ ꯄ꯭ꯔꯣꯇꯤꯟ ꯅꯣꯔꯃꯦꯜꯗ ꯑꯗꯨꯝ ꯂꯩꯒꯅꯤ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯏꯁꯥꯅ ꯌꯦꯡꯉ ꯑꯍꯜ ꯂꯃꯟꯁꯤꯡꯁꯦ ꯌꯦꯡꯉꯒ ꯑꯩꯈꯣꯏꯒꯤ ꯀꯤꯌꯔꯤꯡ ꯇꯧꯕꯤꯒꯗꯕꯅꯤ ꯑꯗꯩ ꯅꯠꯇꯅ ꯑꯃꯨꯛꯁꯨ ꯑꯍꯥꯎꯕ ꯄꯤꯖꯕ ꯈꯛꯇꯅ ꯑꯃꯨꯛꯁꯨ ꯀꯤꯌꯔꯤꯡ ꯅꯠꯇꯦꯀꯣ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯁꯤ ꯅꯍꯥ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯁꯤ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯑꯩꯈꯣꯏꯅ ꯏꯃꯥꯅ ꯀꯩꯊꯦꯜ ꯆꯠꯈꯤꯕꯁꯤ ꯏꯃꯥ ꯌꯥꯆꯪꯉꯛꯄ ꯏꯃꯥ ꯍꯜꯂꯛꯇ꯭ꯔꯗꯤ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯏꯃꯣꯁꯅꯦꯜ ꯑꯃ ꯑꯗꯨꯝ ꯂꯩꯀꯣ ꯑꯩ ꯃꯃꯥ ꯍꯜꯂꯛꯇ꯭ꯔꯤꯅꯦ ꯃꯃꯥ ꯕꯕꯥ ꯍꯜꯂꯛꯇ꯭ꯔꯤꯅꯦ ꯍꯥꯏꯕ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯏꯃꯥꯗꯨꯅꯒ ꯈꯥꯎ ꯑꯃ ꯄꯥꯏꯔꯒ ꯍꯜꯂꯛꯄ ꯃꯇꯝꯗ ꯎꯕꯗ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯗ ꯌꯥꯝꯅ ꯍꯔꯥꯎꯕ ꯍꯥꯏꯗꯤ ꯏꯃꯥ ꯂꯩꯅ ꯍꯔꯥꯎꯕ ꯑꯃ ꯐꯥꯎꯗ꯭ꯔꯣ ꯃꯌꯥꯝꯀꯣ ꯑꯗꯨꯃꯥꯏꯅ ꯏꯃꯥ ꯏꯄꯥꯁꯤꯡꯁꯤꯅ ꯑꯍꯟ ꯑꯣꯏꯔ ꯃꯇꯝꯗ ꯑꯃꯨꯛ ꯃꯆꯥ ꯑꯩꯈꯣꯏꯒꯤ ꯀꯤꯌꯔꯤꯡ ꯗꯔꯀꯥꯔ ꯑꯣꯏꯌꯦ ꯃꯆꯥ ꯀꯤꯌꯔꯤꯡ ꯄꯥꯝꯃꯦ ꯍꯥꯏꯗꯤ ꯏꯃꯥꯁꯤꯅ ꯊꯥꯏꯅ ꯑꯩꯈꯣꯏꯅ ꯃꯣꯏꯗ ꯑꯣꯏꯅꯖꯕꯗꯣ ꯑꯗꯨꯃꯥꯏꯅ ꯏꯃꯥ ꯏꯄꯥꯁꯤꯡꯁꯤꯅ ꯑꯃꯨꯛ ꯑꯩꯈꯣꯏ ꯑꯣꯏꯅꯅꯤꯡꯉꯦꯕ ꯑꯍꯜ ꯑꯣꯏꯔꯕ ꯍꯥꯏꯕꯁꯦ ꯑꯉꯥꯡ ꯑꯣꯜꯂꯛꯑꯕꯅꯤ ꯀꯣ ꯑꯗꯨꯅ ꯀꯩꯅꯣꯝꯇ ꯆꯥꯒꯦ ꯃꯆꯥ ꯑꯣꯏꯕ ꯑꯩꯈꯣꯏꯅ ꯏꯃꯥ ꯁꯦ ꯆꯥ ꯊꯛꯆꯜꯂꯨꯁꯦ ꯁꯤꯅ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯗꯣꯏꯅꯤ ꯏꯃꯥ ꯁꯦ ꯁꯤ ꯄꯥꯎꯗꯔ ꯆꯥꯁꯜꯂꯨ ꯏꯃꯥ ꯁꯤꯅ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯗꯣꯏꯅꯤ ꯅꯨꯡꯇꯤꯒꯤ ꯉꯥ ꯊꯣꯡꯉ ꯄꯤꯖꯕ ꯅꯨꯡꯇꯤꯒꯤ ꯁꯨꯞ ꯄꯤꯊꯛꯄ ꯑꯗꯨ ꯅꯠꯇꯦꯕ ꯑꯍꯜ ꯂꯃꯟꯁꯤ ꯄꯥꯝꯃꯤꯁꯤ ꯃꯆꯥꯁꯤꯡꯁꯤꯅ ꯅꯨꯡꯁꯤꯅ ꯉꯥꯡꯕꯤꯕ ꯅꯨꯡꯁꯤꯅ ꯍꯥꯏꯕꯤꯕ ꯏꯃꯣꯁꯟꯁꯦ ꯌꯥꯝꯅ ꯑꯩꯈꯣꯏꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯔ ꯊꯝꯕꯤꯕ ꯗꯔꯀꯥꯔ ꯑꯣꯏꯀꯣ ꯑꯍꯟꯁꯤꯡꯁꯦ ꯅꯠꯇꯦ ꯃꯣꯏ ꯁꯣꯜꯂꯛꯑꯕꯅꯤꯅ ꯃꯣꯏꯒꯤ ꯕ꯭ꯔꯦꯟꯗ ꯇꯨꯔꯟ ꯐꯠ ꯍꯥꯏꯒꯠꯂꯦꯕ ꯕ꯭ꯔꯦꯟꯗ ꯍꯥꯏꯒꯠꯂꯒꯗꯤ ꯀꯩꯗꯧ ꯑꯍꯟꯗꯣ ꯀꯩꯗꯧꯏ ꯁꯥꯏꯀꯣ ꯂꯥꯛꯑꯦꯕ ꯑꯩꯁꯤ ꯏꯆꯥꯁꯤꯡꯁꯤꯅ ꯏꯌꯥꯁꯤꯡꯁꯤꯅ ꯏꯃꯧꯁꯤꯡꯁꯤꯅ ꯏꯆꯥꯅꯨꯄꯤꯁꯤꯡꯁꯤꯅ ꯏꯁꯨꯁꯤꯡꯁꯤꯅ ꯑꯩꯁꯦ ꯍꯟꯅ ꯌꯦꯡꯗꯔꯦꯀꯣ ꯍꯥꯏꯕꯒꯤ ꯃꯉꯣꯟꯗ ꯃꯥꯏꯟ ꯑꯃ ꯑꯗꯨꯝ ꯂꯩꯈ꯭ꯔꯅꯦꯕ ꯑꯗꯨꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯑꯅꯥꯕ ꯑꯃ ꯑꯣꯏꯍꯜꯂꯦꯕ ꯑꯅꯥꯕ ꯋꯥꯈꯜꯗꯣ ꯑꯗꯨꯝ ꯉꯁꯥꯏ ꯈꯜꯂ ꯑꯗꯨꯝ ꯂꯩꯔꯅ ꯆꯥꯅꯤꯡꯕ ꯐꯥꯎꯔꯔꯣꯏ ꯊꯛꯅꯤꯡꯕ ꯐꯥꯎꯔꯔꯣꯏ ꯆꯥꯅꯤꯡꯕ ꯐꯥꯎꯔꯛꯇ꯭ꯔꯕ ꯊꯛꯅꯤꯡꯕ ꯐꯥꯎꯔꯛꯇ꯭ꯔꯕ ꯑꯗꯨꯗꯤ ꯁꯣꯗꯤꯌꯝ ꯂꯣ ꯑꯣꯏꯔꯛꯀꯅꯤ ꯄꯣꯇꯥꯁꯤꯌꯝ ꯂꯣ ꯑꯣꯏꯒꯅꯤ ꯄ꯭ꯔꯣꯇꯤꯟ ꯂꯣ ꯑꯣꯏꯒꯅꯤ ꯑꯦꯚ꯭ꯔꯤꯊꯤꯡ ꯂꯣꯏꯅ ꯂꯣ ꯑꯣꯏꯔꯛꯀꯅꯤ ꯋꯥꯈꯜꯁꯦ ꯑꯩꯒꯤ ꯋꯥꯈꯜ ꯗꯦꯟ ꯗꯤꯜ ꯍꯥꯔꯠ ꯊꯃꯣꯏ ꯄꯨꯝꯅꯃꯛꯁꯦ ꯅꯨꯡꯉꯥꯏꯍꯟꯕ ꯑꯃ ꯗꯔꯀꯥꯔ ꯑꯣꯏꯀꯣ ꯑꯍꯜ ꯑꯣꯏꯕ ꯃꯇꯝꯗꯗꯤ ꯅꯨꯡꯉꯥꯏꯍꯟꯕ ꯑꯃ ꯗꯔꯀꯥꯔ ꯑꯣꯏ ꯊꯥꯒꯤ ꯏꯃꯥꯒꯤ ꯁꯤꯅ ꯄꯩꯁꯥ ꯄꯤꯕꯗꯨꯅ ꯑꯣꯏꯕ ꯌꯥꯕ ꯑꯩꯁꯨ ꯏꯃꯥꯒꯤ ꯊꯥꯒꯤ ꯈꯔ ꯑꯗꯨꯝ ꯃꯆꯤꯠ ꯑꯃꯨꯛꯇꯪꯒ ꯄꯤꯖꯗꯦꯀꯣ ꯑꯩ ꯃꯆꯤꯠ ꯑꯗꯨꯝ ꯀꯥꯞꯆꯩ ꯄꯩꯁꯥꯗꯨ ꯈꯛꯇꯨꯅ ꯌꯥꯗꯦꯕ ꯏꯃꯥꯗ ꯈꯪꯉꯕ ꯑꯩ ꯅꯨꯡꯇꯤꯒꯤ ꯋꯥꯔꯤ ꯁꯥꯟꯅꯩ ꯅꯨꯡꯇꯤꯒꯤ ꯋꯥꯔꯤ ꯁꯥꯟꯅꯩꯕꯁꯦ ꯏꯃꯥꯁꯤꯡꯉꯣꯟꯗ ꯍꯥꯏꯌꯦꯕ ꯑꯩ ꯌꯥꯝ ꯁꯣꯟꯖꯜꯂꯦ ꯅꯪ ꯑꯩꯒꯤ ꯕꯕꯥꯁꯦ ꯑꯩꯒꯤ ꯕꯕꯥꯁꯦ ꯑꯩꯅ ꯊꯨꯡꯉꯛꯄ ꯅꯨꯃꯤꯠꯇ ꯑꯩ ꯕꯕꯥ ꯂꯩꯈꯤꯗꯦꯀꯣ ꯑꯩꯅ ꯍꯦꯛ ꯔꯥꯟꯆꯤꯗꯒꯤ ꯃꯅꯤꯄꯨꯔ ꯌꯧꯔꯛꯄꯒ ꯑꯗꯨꯝ ꯄꯨꯡ ꯑꯃꯅꯤ ꯃꯇꯨꯡꯗ ꯑꯗꯨꯝ ꯀꯨꯏꯗꯅ ꯕꯕꯥꯁꯦ ꯑꯗꯨꯝ ꯂꯩꯈꯤꯗ꯭ꯔꯦꯕ ꯑꯗꯨꯃꯥꯏꯅ ꯑꯩꯒꯤ ꯏꯃꯥꯅ ꯇꯣꯏꯅ ꯑꯗꯨꯝ ꯍꯥꯏꯀꯣ ꯅꯪꯁꯨ ꯅꯄꯥꯒꯤ ꯊꯧꯗꯣꯛ ꯇꯥꯅꯤ ꯑꯗꯨ ꯅꯪ ꯊꯣꯛꯂꯛꯑꯣ ꯑꯗꯨꯝ ꯍꯥꯏꯖꯩꯀꯣ ꯏꯃꯥꯁꯤꯅ ꯑꯩꯅꯁꯨ ꯑꯩꯒꯤ ꯁꯨꯇꯤ ꯃꯌꯥꯝꯁꯤ ꯌꯥꯗꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯒꯤ ꯄ꯭ꯔꯣꯖꯦꯛꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯄꯦꯟꯇꯤꯡ ꯑꯣꯏꯅ ꯊꯣꯛꯄ ꯉꯝꯗꯦꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯖꯨꯟ ꯊꯥꯁꯦ ꯏꯊꯣꯏꯅ ꯏꯃꯥꯒꯤꯗꯃꯛꯇ ꯊꯣꯛꯀꯅꯤ ꯑꯗꯨꯁꯨ ꯏꯃꯣꯁꯟ ꯑꯗꯨꯁꯨ ꯏꯃꯣꯁꯟ ꯃꯈꯜ ꯑꯃꯅꯤ ꯑꯩꯁꯨ ꯏꯃꯣꯁꯟ ꯑꯃ ꯄꯤꯔꯦ ꯏꯃꯥꯗꯩꯁꯨ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯄꯤꯔꯦꯕ ꯁꯤꯅ ꯄꯩꯁꯥꯗꯨ ꯈꯛꯀꯤ ꯅꯠꯇꯕ ꯏꯆꯥꯅꯨꯄꯤꯁꯦ ꯑꯩꯅ ꯍꯟꯖꯟꯅ ꯍꯥꯏꯕꯗ ꯑꯩ ꯏꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤꯁꯦ ꯊꯣꯛꯂꯛꯇꯦꯀꯣ ꯋꯥꯈꯜ ꯃꯉꯣꯟꯗ ꯏꯃꯥꯗꯤ ꯋꯥꯈꯜꯗ ꯀꯜꯂꯝꯗꯣꯏꯅꯦꯕ ꯑꯩꯈꯣꯏ ꯃꯥꯏ ꯍꯥꯏꯗꯤ ꯑꯩꯁꯦ ꯏꯃꯥꯒꯤ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ 9 ꯄꯣꯛꯏꯀꯣ ꯑꯩꯅ ꯈ꯭ꯋꯥꯏꯒꯤ ꯃꯃꯩ ꯃꯇꯣꯟꯅꯤ ꯑꯩꯅ ꯏꯇꯣꯟ ꯇꯣꯝꯕꯤꯅꯤ ꯑꯩꯈꯣꯏ ꯗꯗꯥ 4ꯅꯤ ꯏꯆꯦ 3ꯅꯤ ꯑꯩꯒ ꯊꯥꯒ 4ꯅꯤ ꯅꯤꯉꯣꯜ 4 ꯄꯤꯕꯥ 4 ꯑꯩꯈꯣꯏ 9ꯅꯤ ꯄꯣꯛꯏꯁꯦ ꯑꯩꯈꯣꯏ ꯃꯥꯅ ꯀꯣ ꯑꯩꯈꯣꯏ 9ꯁꯤ ꯁꯦꯝꯅꯕ ꯌꯣꯛꯅꯕ ꯍꯣꯠꯅꯕꯗ ꯏꯃꯥ ꯏꯄꯥꯁꯦ ꯀꯌꯥꯝ ꯋꯥꯔꯝꯒꯅꯤ ꯃꯇꯝꯗꯗꯤ ꯏꯪꯂꯤꯁ ꯁ꯭ꯀꯨꯜ ꯍꯥꯏꯕ ꯂꯩꯇꯦ ꯑꯗꯨ ꯍꯥꯏꯕ ꯂꯩꯇꯦ ꯁꯦꯟꯊꯣꯛꯀꯤ ꯃꯇꯨꯡ ꯏꯟꯅ ꯃꯇꯝꯗꯨꯒꯤ ꯑꯣꯏꯅꯀꯣ ꯑꯗꯨꯐꯥꯎꯗ ꯋꯥꯔꯛꯑꯕꯅꯤ ꯏꯃꯥ ꯏꯄꯥꯅ ꯃꯆꯥ ꯑꯃ ꯁꯦꯝꯅꯕ ꯍꯣꯠꯅꯕꯗ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯗꯤ ꯑꯃꯨꯛ ꯀꯌꯥꯝ ꯋꯥꯔꯝꯒꯅꯤ ꯃꯃꯥ ꯃꯄꯥꯅ ꯃꯆꯥ ꯑꯃ ꯁꯦꯝꯅꯕ ꯍꯣꯠꯅꯕꯗ ꯈ꯭ꯔꯁꯀꯤ ꯃꯇꯨꯡ ꯏꯟꯅ ꯍꯧꯖꯤꯛꯀꯤ ꯆꯥꯎꯈꯠꯂꯕ ꯃꯇꯨꯡ ꯏꯟꯅ ꯃꯣꯕꯥꯏꯜꯒꯤ ꯁꯤꯁꯇꯦꯝ ꯒꯥꯔꯤꯒꯤ ꯁꯤꯁꯇꯦꯝ ꯏꯪꯂꯤꯁ ꯄꯨꯂꯞ ꯁꯤꯁꯇꯦꯝ ꯄꯨꯂꯞ ꯆꯦꯟꯖ ꯇꯧꯔꯛꯑꯕꯅꯤ나 ꯃꯃꯥ ꯃꯄꯥ ꯑꯃꯅ ꯃꯆꯥ ꯑꯃ ꯁꯦꯝꯅꯕ ꯍꯣꯠꯅꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯏꯑꯦꯕ ꯑꯗꯨꯅꯕꯨ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯐꯦꯃꯤꯂꯤ ꯄ꯭ꯂꯥꯅꯤꯡ ꯃꯇꯩ ꯃꯅꯥꯎꯅ ꯃꯆꯥ ꯑꯃ ꯑꯅꯤꯗꯩ ꯍꯦꯟꯅ ꯄꯣꯛꯅꯗ꯭ꯔꯦ ꯉꯁꯥꯏꯒꯤ ꯁꯦꯝꯕ ꯋꯥꯔꯛꯄꯗꯨꯒꯤ ꯁꯦꯝꯕ ꯋꯥꯕꯒꯤ ꯁꯥꯏꯀꯜꯗꯨ ꯋꯥꯔꯛꯄꯗꯨꯒꯤ ꯅꯠꯇ꯭ꯔꯥ ꯑꯗꯨꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤ ꯄꯣꯏꯟꯠꯁꯦ ꯑꯗꯨꯅ
ima ipana koisi akoisi mi ama oinaba semakpa si thakpu yongna hone akoi mi ama oinaba aso thabak tawlaktragasu लाइक लाइक स्कूल कॉलेज का लाइक तमक्तना सरा हेल्लक्तंगै थागलै इमा इपादु मोय क्या वाना क्या वाना थबक सुरंगनी क्या थबक सुरंगनी थाइने मतन हौसकी मतम सुनते नत्रा अदुमाइना अकोइना हाइबदी अइना हाइसबदी को म्याम नेना जे इमा इपासे अकोइ लुना तौसी इमा इपासे अहल कान अंगांग ओलै अदुना अकोइना लुना तौबिबा दगदी कोगी थागी चेकअप तोथोपिबा मोसम दरकार को नहा अकोइ सोथोबा दरकार को अइना हाइजे ने को म्याम से लान खंबिगनो अइना हाइजे को अइगी सुम अइगी बा मोतो सुम म्याम मखल म्याम थेनारे को सजु कोगी पेशेंट अमा लेसे को मासी मचानुपी अहुम पोकपा हाइतारे सिना नुपी ngaतनी मचानुपी हमसे आम ले फॉरेन द लेको अमेरिका द ले लंदन द ले फॉरेन द ले मचा जिसे मचानुपी जिंसिना थोलागा ला ममा मपाजी हॉस्पिटल एडमिट तौरे हाय मतो 4 days 5 days मतो मसा लोइने इंडिया लाखरे को मचा जिने लापदना मपा दुने पेशेंट बाबा दुने हराउदे पाइ लेथो फमे अरेगी थामुन कइनोमदी मोइ कइमंग कइनोमदी लेया माइजे पेशेंट पार्टी तो मत इन सुन नुती बाबा जे बाबा कैसे हो क्या खाए क्या करे हो हाइदि याम नो इमोशन ब्लैक मैन याम नुसिने मन केयरिंग तो बेदि अहन जिनै से को मागी नुंगी नुंगाइ तब मयाम से नुंगी नुंगाइ तब लिथोक नि साइको ले ओइ दुने मिसे मागी नुंगी नुंगाइ तब याम ओन लोइ लिथोक पाइता मसा नुपी ओम सिना प्रॉपर्टी की तम पासे हा न बो होनरक इन हाइजरी या असे वो कहानी वाली नि होइ दिसि अदमान अहम लोइ लिरक वाइ से लिरे सी लोइ तो मतु में कोई सर सिंगाम डिस्कशन तौनरे कोइना पेशेंट पार्टी दाइ दु हारे नोइ पेशेंट नि मनात चंगकनु आईसीयू चंगकनु पेशेंट इमोशन नोरे अरे पेशेंट कितंग बेटर होरे कांदा को ने कोन तो खोलो हा पतगी दि वाइ दु काउंसिल पता तौरे पेशेंट कोई सर्जिना कोई पेशेंट पार्टी दो काउंसिल तो हेमलक पतगी मोजु का मपा को बना मसा दिमाग तो कोई डाइवर्ट तो वखन तो खंदरे खलक पतगी हां दगी तुम एटीट्यूड मागी मिया मसा जिन एटीट्यूड का सुन चेंज तो पाइ तारे को निवा मवाजी दुजु को तो ले चेंज तो पाइ तारे को तुम्हारी तो तना अहन दो लेगिद्रे अहन दाम सब ऑफिसर मो रे मोजर खंदी बा अहन दो लेते मागी ड्राइवर मथी मयू सेंगी बा ड्राइवर दो अदुगी मिंदा प्रॉपर्टी पालम सीबा नहन से मतने ने खल्ली को कई माई मसा निंगोन जी को सिमी मी की माइनी मी वाखन को सम आई एग्जांपल में याम द पीबल को अदुमना कोई मियो बसे नुसिना लेबसना दि क्वाइ फै को मिया पेथोप तंबा को मानो तो दि आई ने कने मो वांगांग जतिनो मा दे के दो न कौदोइनो सिना तबा पेथोपना लास्ट जोय होय को सिन खतंग थुमना तुम या हाइना सेम ngang बदो अदुइ दि अदु पामदि जो बात करना डायरेक्ट बात नहीं करना बंद कर सिजु स्टाफ सिंजे आई येंग आबदा सैरे यंगमनी यादे इमोशन मारी फजन थेमा येंगनी यादे थर्ड अमु मा वार्निंग पीरियड नि यादे अदगी चौथादा मरी सुबदगी अदुम यदाव तातो पे आई 3 times दे मोदे मतम पी को मोदा ज्ञान ताना अंगांग जी नजको आई थमोय खंग अंगांग जी गी आई दम थवाई खागे बा या सिसानु पा मे या मसिले को नर्सिंग मेनर्स में आई दम थवाई पी गया आई थिंकिंग खंग अंगांग जी अदुनि म्याम अदुना होय इमा इपा सिंसि अहल ओरबा सिंजि लु तौबिसि या नुगाइते याम नुगाइजदे बा नांगोन गी ऑर्फान दा गी और एसो कोगी हंजिगी ऑर्फान दो मा कोगी मोगी नुगाइते म्याम गा हारपा थागोपा कोगी को एसे होम याम नुगाइजदे म्याम क्या तादे हाइजोनो मैम जो मैम सब लो संजाये वीडियो से को सुम आई नुगाई तब खरा आदि सुम कन सुम थेंना नि बाज पुंसी मोने हिंगगदी अवाब सु नुगाई बसु मैम अकोइ जो मरम आई सु या वाई फे हाइरमे आदि प्रोजेक्ट सोल्यूशन अब होना पा मतो या वारबतो आइना वारबतो आई की मारो वाई हाइते आई इमागी पिबम तो थागी इमागी मचा म होइगदी ममा मे पिबम तो पसे आई पिएबा
ꯑꯩ ꯂꯣꯟ ꯂꯧꯔꯤꯕꯅꯤ ꯊꯥ ꯑꯃꯗ ꯂꯣꯟ ꯄꯩꯁꯥ ꯀꯌꯥ ꯊꯤꯔꯤꯕꯅꯣ ꯑꯩ ꯏꯁꯥꯅ ꯈꯪꯖꯩ ꯑꯗꯣ ꯂꯣꯟ ꯂꯧꯔ ꯂꯣꯟ ꯊꯤꯔꯤꯕ ꯑꯩꯁꯦ ꯏꯃꯥꯒꯤ ꯑꯩ ꯃꯆꯥ ꯑꯃꯅꯤꯀꯣ ꯏꯃꯥꯅ ꯄꯣꯛꯄꯤꯔ ꯁꯪꯁꯥꯔꯗ ꯎꯔꯤꯕꯅꯤꯀꯣ ꯍꯥꯏꯅ ꯑꯩꯒꯤ ꯏꯃꯥꯒꯤ ꯄꯤꯐꯝ ꯊꯣꯛꯄꯗꯣ ꯑꯩ ꯊꯥꯒꯤ ꯑꯗꯨꯝ ꯄꯤꯌꯦꯕ ꯑꯩꯅ ꯍꯥꯏꯖꯩꯁꯦ ꯃꯌꯥꯝꯁꯦ ꯑꯗꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯌꯥꯝꯅꯁꯨ ꯍꯥꯏꯅꯤꯡꯗꯦ ꯃꯌꯥꯝꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯍꯜ ꯑꯣꯏꯔꯕꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯈꯔ ꯑꯗꯨꯝ ꯅꯨꯡꯁꯤꯕꯤꯁꯦ ꯀꯤꯌꯔ ꯇꯧꯕꯤꯁꯦ ꯀꯣ ꯑꯩꯈꯣꯏꯒꯤ ꯑꯍꯟ ꯅꯠꯇꯦ ꯅꯍꯥꯁꯤꯡꯁꯨ ꯉꯥꯏꯔꯦꯀꯣ ꯑꯩꯈꯣꯏꯁꯤ ꯅꯨꯡꯁꯤꯅ ꯂꯩꯕꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯕꯦꯁꯅꯤꯀꯣ ꯄꯦꯟꯊꯣꯛꯄ ꯇꯝꯕ ꯃꯥꯅ ꯇꯧꯔꯦ ꯑꯩꯅ ꯀꯩꯅꯣ ꯃꯉꯣꯟꯗ ꯑꯗꯨ ꯇꯧꯖꯗꯣꯏꯅꯣ ꯗꯔꯀꯥꯔ ꯇꯥꯗꯦ ꯀꯧꯕꯩ ꯗꯔꯀꯥꯔ ꯇꯥꯗꯦ ꯉꯥꯡꯕꯩ ꯗꯔꯀꯥꯔ ꯇꯥꯗꯦ ꯑꯗꯨ ꯗꯔꯀꯥꯔ ꯇꯥꯗꯦ ꯄꯦꯟꯊꯣꯛꯄ ꯇꯝꯕ ꯄꯦꯟꯊꯣꯛꯄ ꯇꯝꯕꯅꯀꯣ ꯃꯌꯥꯝꯀꯣ ꯂꯥꯁꯇ ꯖꯣꯏ ꯑꯣꯏ ꯍꯥꯏꯕꯁꯦ ꯑꯩ ꯍꯥꯏꯖꯅꯤꯡꯉꯤ ꯂꯥꯜꯂꯒꯁꯨ ꯃꯌꯥꯝ ꯀꯃꯦꯟꯗ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯀꯣ ꯑꯩꯒꯤ ꯃꯣꯠꯇꯁꯨ ꯃꯌꯥꯝ ꯁꯤꯌꯔ ꯇꯧꯖꯕꯅꯤ ꯃꯌꯥꯝ ꯄꯨꯡ 5 ꯇꯥꯔꯦ ꯍꯜꯂꯒꯦ ꯑꯩꯁꯨ ओके मैम बाय बाय याइफरे 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 कल बाय बाय याइफरे जय हिंद जय भारत जोहार बाय बाय बाय